Ukhulda Assam Rifles ka muknabada mahiroi lusingba amasung nupi kunganithoi Sokle hade. Ukhul district ki manungsa nalaiba Sokbau khulna konba New Haven area da Assam Rifles ki temporary outpost sama hangna pa hodarakpagi mayokta nupi singna athingba pibadagi Assam Rifles parsen amasung khunja singi marakta muknarakpada Assam Rifles na phuba saiba amade tear gas kaptuna miyam tan khaibada mahiroi lusingba amasung nupi kunganithoi asopa nanglei. Maphamada press na phangba paw ki matung ina ngara ayo pung 10:30 taba matamda sangsakta leiba Assam Rifles ki post gi ahenba team singlak tuna New Haven yauna satnaba fence corner lanaba honarakpada irang hena kan khalakhe fence corner amasung miyam ki marakta mungnarakpada mahiruluk katho katamnaw long KKN ki president mathotmi kasar agi parsen singna phubadagi sokhe Mafamadugi miyamna New Haven da Assam Rifles parsen sing leiba yaro haituna lambi da tayar Meitei amasung barricade sing thamduna lambi thingke miyam gya pamagi mayokta Assam Rifles parsen leisinaba amasung sangsinaba honarakpadagi matam amatada Sokbau amasung New Haven khulda nakalani da akanamo da muknakhe Thaudo adu bahak thengnana uhauba singna phongdorapagi matungina Assam Rifles ki parsen sing aduna khongjang sangsilaba khunja nupi sing adubo tan khaina ba tear gas kapadana tana automatic rifle sing dagi lab round power kapke parsen sing aduna nupi sing adubo phusaiba tauduna tan khaiba dagi asopa nangkhibani haire Assam Rifles ki parsen sing na New Haven khulda temporary post hangduna laisin khiba amasung Mapamadugi nupi singna mapamaduda laihandanaba mikumnahum singna laikibadagi National Highway 202 ge fence corner Sokbau New Haven TM kasongi lambi paringda tension wangna lainare Sokbau village authority ki baikedi New Haven dagi Assam Rifles ki parsen sing lokthoknaba hanjin haiba leirabasu haujuk phawba lokthokdana leire Thasigi marida katholong katho katamnaw long amasung katho women coordination committee ki apunba serol amana village authority ki ayaba yaudana Assam Rifles ki parsen sing lehanaba honaba khudemak lab naba demand tawkhe lobsing asigi maikai digi Assam Rifles ki khongthang ase khulgi jurisdiction manungda encroach tawba amasung local law bu thawai usitana Manipur village authorities in hill areas act 1956 thugai bani Assam Rifles ki thawng asi yaba ngamloi amasung New Haven da makata na Assam Rifles parsen sing laisin badagi tholakpa pamdaba thodok singi daita Assam Rifles na pugadabani haide sakhangdaba singna kapsilambada ama Sokle haide khetri bengun awasing mamang khulda sakhangdaba mioi kharana nongmai round kiya kapsilambadagi nupa ama sokpan nangkhrei hauzumaki oina nongmai kapsilambadu kanana satharambano haiba chapchana khangba ngamdre haide Ngasay upung taruglom tarakpo adwaida loibal Kuki village site tagi Kangpokpi district ki New Kaithelman BPS ki manungsan na laiba Pongringlong Naga village da Kuki militant KNA-B na nongmay Kapsilakhre hade haujuk phawbagi oina asopan yawbagi paw leitre makhataba paw ngaiminase Miyam na makalamatagi violence makhatara sathabiganu haina JUC na phongdorakre lamdam masida santi ngak na thamduna makalamatagi violence makhatana sathabiganu haina Jelarong United Committee JUC Manipur na miyam da apel tawrakle Jelarong United Committee Manipur ki president Maibon Phawmai na thadrokpa serol asina makhatana hai state asida marwaina singi mapham sigda leptana hingsa satharakpa asina problem kaya ama thohanbada natana khudong thiningai oihale law and order ki situation se collapse tarakpa yaba maramna misam ki mayokta chathaba violence amade atopa makhal gi violence khudemak lep kadabane thasi ki haukiba tarik manga da loibol khulenda attacks atharakpadagi khunja ahum sekiba du committee sina kanamong da condemn tawe Manipur gi singi jaga singda Kuki amade Naga ani gi marakta haujuk thokribe irang asi makhata na sathaba thingnaba mari leinaba singna khwaidagi aphaba idea knowledge amade Judgment puthong na bahona biyo lona na Kuki masal ke marang da thokliba conflict amade Naga community singi marang da thokliba hingsa si yamna athu matam da loisin na bahona biyo haina suserol sina makhatare DGP na phurup ani ki CSO security ki makok thongba singa mifam pangthokre hade Manipur Police ki Director General of Police Mukesh Singna ngarang Kangpokpi amasung Senapati District ki CSO sing amadi security ki makok thongba singa mifam pangthoktuna Hauzik oiriba law and order ki phibam ki matang da kupna khana naina khre Manipur Police ki command control room ki serol amana hai
ngarang DGP Mukesh Singh ki Kangpokpi amasung Senapati District ki khongchar aduda Manipur Police ki Additional Director General of Police Law and Order Lahari Dorji Lahatu su yaukhi khongchar aduda district ani ki makok thongba police officer singa unaduna hauzik oiriba law and order ki phibam security na paikhaliba thabak thoram amade achievement singki matangda khanakhe asigi matakta district police ki functioning amasung sem sabagi matangda kumna yengsen ke haire DGP ki khongchar adu ki saru ama oina Kangpokpi amasung Senapati district ki district administration Central Armed Police Forces ke makok thongba official singa su unaduna hauzik oiriba law and order ki phibam amasung masibu thengnana ba lokhotbam thokba thabak thoram singki matangda kumna khanaki haire DGP na makata na Kuki Civil Society Organization Kotu Kuki NP Manipur Kuki NP Sadar Hills KWU KSO Sadar Hills Thadau NP Sadar Hills DYA amasung TWA ga unake masigaloina na Naga Civil Society Organization United Naga Council Naga Women Union All Naga Students Association Naga People's Organization Senapati District Students Association amasung Senapati District Women Association ki mihut singasu unaduna hauzik oiriba irang asigi matangda kumna khana ki haire Mifam aduda DGP ki Meitei dagi law asimi pung khudimakta chap manai amadi Manipur Police na akiba amati misamikhai naidana makhata na miyam ki punsi amadi lanthung ngak sen bagi thabak adumak pangthokigani status the law and order le handuna miyam bu ngak sen bada miyam nasu police ki mateng pangbiu haina appeal tawkhi haire Ngarangi DGP ki khongchar aduna State Police Central Force Civil Administration amasung Civil Society Organization singi marakta amana amabu mateng pangaduna lamdam asida tung koiba ing tapa amade saukhat thaurangi thabak thoram sing mai pakna paikhatpada asoba mateng oiragani haide loinana misami khaina idana lo thugaiba singi mathakta action lokhatkani haina DGP na phongdokhre misami khaina idana lo thugaiba singi mathakta action lokhatkani haina Manipur gi DGP Mukesh Singh na phongdokhre wafam singana DGP na lusingba tem amana Kangpokpi ama Senapati da satuna tongan ba civil society organization singi lusingba singa unaraba matung pau gi mifam amada phongdokhibane mapuroi babu KNA-B na phapikre Imphal gi lambi su khangde haina paudam lakhre numitu 2023 gi November 15 ni makhoina leiriba yum adugi mapanda PDF amade KNA-B gi kangbuna mi leibra haina hanglakhe aduga atara khamlaitana nongmai Kapsilakhre masahum asiga thawaibu hinglabadi haina mapuroi baga loinana lanjilakhibodo Metta sangsang uri haina paudam ke manebo unaba satpada mapuroi basu KNA-B na phapikre pikliba masa ahum asiga mabu halakpa ngairibane igi mari thiruge harabasu Imphal kadomda satke khangde haina Myanmar gi thanam khundagi lanjalaklaga Manipur gi ngamkhai paringda laiba soro aloyo khunda lairibi singtham malikana sonhaure malika Myanmar gi Pisikhong haiba Meitei khona da pokhibane mapa mapu gi haktaktagi Myanmar da lailaktuna mafam da pokhibi malika mapung marai faraklaba matung thanan khunda laiba san community gi uzo naing kauba sahini purom suraba amaga yumbal punsi da khongdamina rakhibane matamgi matungena makhoi ni macha nupa ani nupi ama phangjaduna ingna sekna nungaiba yumban ama oina thanan khunda lairakhe Malika gi mapuroiba uzo na ing hana junta army oina thabak torambane adubo irang kansilakpadagi junta army dagi toktuna lairabane makhoina lanjalakibagi matangda Malika na paudam laduna irang su kalle hana yumdagi mapan kya thoktaduna laiba matamne wakhalai tapam khangdana lairingai matam aduda khara laptak tawna yum asigi mi laibra hana lauraga hanglakhe khanghaudana lauduna hanglakhiba wahang adugi pakhum piba nangdringaida atara khamlaitana nomai Kapsilakhre madudagi mahana masa siba tare haina masa singa dubu konsilaga marumda laikhe maduna lamdrabadi makhoi siramlagani haina thamo shongna paudam lakhe mahana makha tara duna hai asengba tanja yenglaga mapuroibaga pung ahum rom sangna khun asida lakhibane khungi chairman ama phamasida matam khara laibagi ayaba pibadagi yum macha ama saraga ngasi phawbo mafamasida lerakhibane adubu sahi asigi cheraubu yopsilakpa matam aduda mapuroibana manembo khoi lehaubadagi phibam amukta yengluge haina Myanmar chatkibane numit kyani suro phawba ipau ama phawnaba phanglaktana leiraklaba matung nongma mioi kharana mahak KNA-B kangbuna phagre haina pau pirakhe makhoina KNA-B gi jail da thamkhre hai adubu kadai phawmu chumba pawno haiba chapchana khangde tasengna jail da laikhiba oiragana karamba matamda thadorakani haiba su khangde haina thamoi shongna pawdam lakhe
Sahi Nauriba Masahu Masiga Hingdabadi Yadabadina Mapamasida Apanga Tabak Suraga Hingnabu Honade, Asung Kiam Quina, Kankido no Haba Kang Dehaba, Wapam Sutamlake, Mahamai, Mapamasdi Lanzela Potagi, Manipur Lagatagi, Mateng Amata, Pangba Laitre. NGO Gumba Karandi Maramarakta Mateng Panglabadi Lay, Assam Rifles Ki Kangbu the Sale Kudingi report over Sale, Anaya Yaropa Matamda, Makoy the Laying Basusale, Aruba Oregana Kamjong District Hospital the Laying Basali Hanasupondo K, Impal the Lartona Laning Baga Pamba Labra Han Hangba, Wahangipa Compila Duna, Mahana Impalda, Katom the Satki have a Sukang de, Mahake Haurupa, Maray Bakta de, Amtang Setlaga Kamdona Hingley, Nungabra Nuatabra Yingling Hana Pondora Clay. Ukrul ki mafam khara da combing operation Zathakre, Ukrul district ki Litan Mahadev amasung Sena kai thegi mafam khara da ngarang security force na combing operation Zathakibaga loinana village authority amasung CSO singda naha oiriba singna violence ki thabak tawdana ba poktak pi na ba sukhangan khre hairi haukibe irai numita Kangpok ki district ki manuk zanba Label Khule da sakhang da ba singna nongmai kap sendona me ahom Hard Kraba Matung the Lakiba development Amada Tauranga Si Lokalakibani Hana Manipur Police Ki Pauna Haide, Tankul Lagana majority Oiba Ukul District, Kuki na majority Oiba Kangpopi District Ngamkai the security ki section Taurang Sing Local Amasung, Maikaya Dimagta patrolling Satuna Panda Todok Sing Makatana Toktanaba, Honare, Bankana Sing Batenarabadi Madulok Topa Tugaibana Sing Basatare, Nahasana Atopa area that Satanaba, Violence Ki Tabak Taudanaba, sensitization Sing Bapang Toki Haide, Amaram the Haukiba make on trauma to the Union Home Ministry in Manipur deployed Taunabagi approval P. Kraba CRPF Commando Cobra Battalion Sanigatara Amasung Saniga Sumna Taret Anigi Manuda Assam the best of a Cobra Battalion Sanigataragi Company Ahum Hana Imphal the Tungla Kibagaluna Nahan CRPF DGP Gyanendra Pratap Singh IPS na Cobra Commando Singadu briefing P Kibane DGP ki Maikay ki Lamda Masudagi insurgency Mutana Bohona Bada Cobra Commando Singh Adu da Pangal Tauna Lena Katopagaluna Tabak Tawada have a wapam Supondo Ki Hide Puna Yandra Bada Commando Lissingani Hena Legataba Battalion Aniasina Mapungpana Tunglabagat Numini Pumanganigi pre-induction training Amasupang Tuk to Manipur gi Lamit to Met Sing Pat Turiel na Singbagi Lady Bafibam Singi Maramda Wakal Lok Sing Pigani Hana Supau Gili Kulasina Pondorakle Foreign National Singli Singnaba Tenarabadi Pau Pirakadabani Hana Isina Pondokre Haujuk Sathariba Special Intensive Revision SIR gi Manungsana voter list Karigumba Foreign National ni Habagi Singnaba Kias Tenarabadi Marilainabo authority sing the Pau Pibirakadabani Hana Election Commission EC gi Maikay State Poll Mercenary sing the Kapsilakhre SIR gi Tabak Taw with the Todang Loudba BLO Singna enumeration gi form P Kraba Summit Toroktaba absent Oiva Atopama from the Hong Kiba Lake Kidaba Madi duplicate entry Taurokpana Singba Singi Matang the Suma Pamadu the Leriba Mio Singda Hangaduna Yamna Kumna Yang Singadabani Hana Sukangalaki Bene Haukiba me taramari the state chief electoral officer sing the Pikiba instruction sing adugi matungina electoral registration officer ERO sing na foreign national sing ni haina sing na ba case thenarabadi Citizenship Act 1955 ki makhada mari lenaba awangba thaki authority sing the pau pirakadabani loinana assistant ERO sing na chana pathak ki matungina independent oina power sijinabasu yai haide BJP na naha sing manghan gadore haina AAP na mara sikre Center amasung state ki BJP lengana NEET exam ki question lek oikiba thaudoki asumba puthopiyo haina apel tawrabasu BJP ki lengana tungi yumbiral oirakadaba sing manghalle haina Aam Aadmi Party Manipur na mara sikre press club ta pangthokpu pau ki mifam da party sigi state coordinator Biswanath Tingamna wafam ase phongdokladuna hai question lek oibada ki thasi kunma thoida amu hana pangthokadoriba exam asigi damak mahiroi singna sathokasin tawbuda khudong chanaba Manipur lengana gari arrange tawbiyo hawgalagliba nahasing mangjil thahanduna makhogi career sembada lengana achawa thodang lobiyo exam asigi question lek oihanduna mahiroi singi punse manghanaba honana pa thawong yaningde haike amaromda hujuk Manipur da pocha amadi thawgi mamal aduki matik wangkhalaktuna miyambu wahallai kumja 2014 dagi Narendra Modi na lusingduna Lengak pairakibadagi sahi aduda crude oil gi mamal asi barrel da lupa $114 ne matamdu da petrol liter amagi mamal lupa humdrani thoi oike kumja 2016 da crude oil gi mamal $27 oiba matamdu na liter amda lupa humphumari oike adabu kumja 2026 da crude oil gi barrel amagi mamal lupa $97 oirakpada thau gi mamal thangna na hengalatuna
ꯍꯧꯖꯤꯛ ꯂꯨꯄꯥ ꯆꯥꯝꯃꯒ ꯁꯨꯞꯅ ꯇꯔꯨꯛ ꯍꯦꯜꯂꯦ ꯃꯁꯤꯅ ꯁꯨꯔꯒ ꯍꯤꯡꯖꯕ ꯑꯃꯁꯨꯡ ꯂꯧꯃꯤ ꯁꯤꯟꯃꯤꯁꯤꯡ ꯌꯥꯎꯅ ꯀꯩꯊꯦꯜ ꯐꯝꯂꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯗ ꯈꯨꯗꯣꯡ ꯆꯥꯍꯟꯗ꯭ꯔꯦ ꯍꯥꯏꯈꯤ ꯃꯅꯤꯄꯨꯔꯗ ꯃꯤꯌꯥꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯄꯦꯁꯦꯟꯖꯔ ꯄꯨꯕ ꯑꯣꯇꯣ ꯔꯤꯛꯁꯣ ꯃꯦꯖꯤꯛꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯂꯅꯥꯏ ꯉꯥꯛꯇꯅꯤ ꯒꯥꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯇꯣꯡꯃꯟꯁꯨ ꯋꯥꯡꯈꯠꯂꯛꯂꯦ ꯃꯔꯝ ꯑꯁꯤꯅ ꯄꯦꯇ꯭ꯔꯣꯜꯒꯤ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄ ꯃꯔꯝ ꯆꯥꯗꯦ ꯍꯥꯏꯈꯤ ꯁꯨꯒꯤ ꯁꯤꯒꯅꯦꯇꯔꯤ ꯃꯈꯥꯗ ꯂꯩꯕ ꯂꯨꯞ ꯑꯃ ꯑꯣꯏꯅ KNA-Bꯒꯤ ꯀꯥꯗꯔ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯒꯤ ꯗꯤꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞꯁꯤꯡꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯔꯤ ꯍꯥꯏꯅ KNA-Bꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯣꯏꯕꯣꯜ ꯈꯨꯂꯦꯟꯗ ꯃꯤꯑꯣꯏ 3 ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯌꯨꯝ 8 ꯃꯩ ꯊꯥꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯐ꯭ꯔꯟꯠ KNA-Bꯅ ꯆꯠꯊꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯈꯤꯕ ꯋꯥꯐꯝ ꯐ꯭ꯔꯟꯠ ꯑꯁꯤꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯦ ꯂꯣꯏꯅꯅ ꯁꯨꯒꯤ ꯁꯤꯒꯅꯦꯇꯔꯤ ꯃꯈꯥꯗ ꯂꯩꯕ ꯂꯨꯞ ꯑꯃ ꯑꯣꯏꯅ KNA-Bꯒꯤ ꯀꯥꯗꯔ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯒꯤ ꯗꯤꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞꯁꯤꯡꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯔꯤ ꯍꯥꯏꯔꯛꯂꯦ KNA-Bꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯂꯨꯞ ꯑꯁꯤꯒ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ KNA-Bꯅ ꯏꯁꯥꯒꯤ ꯏ ꯐꯨꯔꯨꯞꯇ ꯂꯥꯟꯗꯥ ꯆꯠꯊꯒꯗꯕ ꯅꯠꯇꯦ ꯏꯁꯥꯒꯤ ꯏ ꯐꯨꯔꯨꯞꯇ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡ ꯆꯠꯊꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯗ ꯎꯍꯟꯅꯕ ꯍꯣꯠꯅꯔꯛꯄ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯃꯗꯤ ꯃꯁꯤꯃꯛ ꯊꯧꯗꯣꯛ ꯑꯗꯨ ꯀꯅꯥꯅ ꯆꯠꯊꯕꯅꯣ ꯍꯥꯏꯕ ꯑꯁꯦꯡꯕ ꯂꯣꯠꯁꯤꯟꯅꯕ ꯃꯤꯌꯥꯝꯗ ꯎꯠꯆꯥꯏꯕꯅꯤ ꯍꯥꯏꯔꯤ ꯂꯣꯏꯕꯣꯜ ꯈꯨꯂꯦꯟꯒꯤ ꯃꯤꯆꯝ 3 ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯂꯟ ꯊꯨꯝꯁꯤꯡ ꯑꯃꯥ ꯑꯇꯥ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯂꯨꯞ ꯑꯁꯤꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯁꯨꯒꯤ ꯁꯤꯒꯅꯦꯇꯔꯤ ꯃꯈꯥꯗ ꯂꯩꯕ ꯂꯨꯞ ꯑꯃ ꯑꯣꯏꯅ KNA-Bꯒꯤ ꯀꯥꯗꯔ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯒꯤ ꯗꯤꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞꯁꯤꯡꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯔꯤ ꯃꯔꯝ ꯑꯁꯤꯅ ꯃꯔꯤ ꯂꯩꯅꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯃꯗꯤ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡ ꯂꯣꯏꯅꯅ ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯃꯃꯨꯠ ꯇꯥꯅ ꯈꯪꯂꯕ ꯃꯇꯨꯡ ꯋꯥ ꯉꯥꯡꯕꯤꯌꯨ ꯑꯃꯗꯤ ꯄꯥꯎ ꯐꯣꯡꯕꯤꯌꯨ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯗꯣꯛꯄ ꯄꯤꯁ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯑꯃꯗꯤ ꯄꯕ꯭ꯂꯤꯛ ꯀꯟꯐꯤꯗꯦꯟꯁꯇ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯦ ꯂꯣꯏꯅꯅ ꯂꯩꯕꯣꯜ ꯈꯨꯂꯦꯟꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯈꯨꯟꯖꯥ 3ꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗꯁꯨ KNA-Bꯅ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯦ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯒꯤ ꯔꯥꯖꯧꯔꯤꯗ ꯑꯦꯟꯇꯤ ꯇꯦꯔꯔ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤꯉꯩ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯂꯦꯐꯇꯅꯦꯟꯠ ꯑꯣꯐꯤꯁꯥꯔ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯒꯤ ꯔꯥꯖꯧꯔꯤꯗ ꯂꯩꯕ ꯑꯁꯨꯛꯄ ꯎ ꯋꯥ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯆꯤꯡꯒꯤ ꯅꯥꯄꯣꯝ ꯑꯃꯗ ꯑꯦꯟꯇꯤ ꯇꯦꯔꯔ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤꯉꯩ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯗ ꯂꯦꯐꯇꯅꯦꯟꯠ ꯑꯣꯐꯤꯁꯥꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯅꯦꯜ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯃꯃꯤꯡ ꯂꯩꯔꯕ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤꯁꯤꯡꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡꯏꯟꯅ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯉꯝꯈꯩ ꯄꯔꯤꯡꯗ ꯆꯠꯊꯔꯤꯕ ꯇꯦꯔꯔ ꯑꯦꯛꯇꯤꯚꯤꯇꯤ ꯑꯁꯤꯕꯨ ꯊꯤꯡꯅꯅꯕ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯑꯣꯄꯔꯦꯁꯟ ꯁꯦꯔꯨꯋꯥꯂꯤ ꯍꯥꯏꯅ ꯃꯤꯡꯊꯣꯟꯗꯨꯅ ꯆꯠꯊꯔꯛꯄ ꯑꯦꯟꯇꯤ ꯇꯦꯔꯔ ꯑꯣꯄꯔꯦꯁꯟꯒꯤ 15ꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇ ꯒꯣꯁ꯭ꯋꯥꯃꯤ ꯀꯧꯕ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯂꯦꯐꯇꯅꯦꯟꯠ ꯑꯣꯐꯤꯁꯥꯔ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ US ꯏꯔꯥꯟ ꯑꯃꯨꯛ ꯍꯟꯅ ꯀꯥꯞꯅꯈ꯭ꯔꯦ ꯂꯦꯕꯥꯅꯟꯗꯁꯨ ꯏꯖꯔꯦꯜꯒꯤ ꯑꯦꯇꯦꯛꯇ ꯂꯥꯟꯃꯤ 3 ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤ US ꯑꯃꯁꯨꯡ ꯏꯖꯔꯦꯜꯅ ꯏꯔꯥꯟꯗ ꯂꯥꯟꯗꯥꯕꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯂꯥꯟ ꯂꯣꯏꯁꯤꯟꯅꯕꯒꯤ ꯑꯅꯧꯕ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛꯀꯤ ꯊꯧꯔꯥꯡ ꯑꯣꯏꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯏꯟꯇꯔꯤꯝ ꯃꯤꯅꯤꯁꯇꯔ ꯃꯣꯍꯁꯤꯟ ꯅꯥꯛꯕꯤꯅ ꯇꯦꯍꯔꯥꯟꯗ ꯂꯦꯟꯗꯤꯡ ꯇꯧꯈꯤꯕꯒ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯎꯪꯈꯠꯅꯕꯁꯤꯡ ꯍꯦꯟꯅ ꯋꯥꯡꯈꯠꯍꯟꯗꯨꯅ ꯏꯔꯥꯟꯒꯤ ꯗ꯭ꯔꯣꯟ 2 ꯀꯥꯞꯊꯈ꯭ꯔꯦ ꯅꯍꯥꯟ ꯊꯥꯡꯖ ꯅꯨꯃꯤꯠꯇ USꯀꯤ ꯈꯣꯡꯕꯨ ꯂꯩꯕꯥꯛ ꯑꯣꯏꯔꯤꯕ ꯕꯍꯔꯥꯟ ꯑꯃꯁꯨꯡ ꯀꯨꯋꯦꯠꯇ ꯃꯤꯁꯥꯏꯜ ꯃꯌꯥꯝ ꯀꯥꯞꯁꯤꯟꯗꯨꯅ ꯇꯦꯍꯔꯥꯟꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯂꯦꯕꯥꯅꯟꯗ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛꯇ ꯈꯥ ꯊꯪꯕ ꯂꯦꯕꯥꯅꯟꯗ ꯏꯖꯔꯦꯜꯅ ꯃꯤꯂꯤꯇꯔꯤ ꯒꯥꯔꯤ ꯑꯃꯗ ꯑꯦꯇꯦꯛ ꯇꯧꯕꯗ ꯂꯦꯕꯥꯅꯤꯁ ꯑꯥꯔꯃꯤ ꯑꯣꯐꯤꯁꯥꯔ 2 ꯑꯃꯁꯨꯡ ꯂꯥꯟꯃꯤ 1 ꯁꯤꯈ꯭ꯔꯦ US military ꯍꯥꯏꯔꯤ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯇ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯦꯔꯤꯇꯥꯏꯝ ꯇ꯭ꯔꯥꯐꯤꯛꯇ ꯀꯤꯍꯟꯕ ꯏꯔꯥꯟꯒꯤ ꯗ꯭ꯔꯣꯟ 2 ꯃꯈꯣꯏꯒꯤ ꯐꯣꯔꯁꯁꯤꯡꯅ ꯀꯥꯞꯊꯈ꯭ꯔꯦ US ꯑꯦꯇꯦꯛꯁꯤꯡ ꯑꯗꯨ ꯋꯥꯁꯤꯡꯇꯟꯒꯤ ꯌꯦꯡꯊꯤꯕ ꯑꯃꯁꯨꯡ ꯀꯥꯏꯍꯧꯕꯒꯤ ꯃꯆꯠꯅꯤ ꯍꯥꯏꯅ ꯏꯔꯥꯟꯒꯤ ꯐꯣꯔꯦꯟ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯀꯟꯗꯦꯝ ꯇꯧꯈ꯭ꯔꯦ